ngasi numida waram phone khiba tuan manipuri si phone singdigi amasum thokiba thawdo wathok singdigi maru oibe i pausing khongosaraga manipur top channel gi makedigi myam da thamjagi ahan bada ngasi laibak sigoba covid-19 update myam da share tawjaramgi hawkhiba pung kun gi mari isida laiba asida mi lising ni phuga mathoiga sawga ga supna gi taru nawna covid-19 positive oiba thengnarakre aduga hairiba pungpham haibadi hawkhiba pung kun gi mari isida laiba asida mi sanipan ga maudraga manga covid-19 positive oiduna laikidre haina health ministry dagi thadorakwa data amana makhatana se phongdorakle atopa paw amana miyoi maudra rom positive oire Kaksing district ki huabagai mayai lekai de miyamdagi wakhal tongalaba nupi yauna miyoi maudra rom positive oire haina educated youth multipurpose development association club ki mihut mayengbam Suresh na phongdorakli Suresh na hai miyamdagi wakhal tongalaba miyoi si community home isolation center da thambasu yadaba yumda lekai na su sienaba yadabanina awaba kya mayoknari haidi asigumba miyamna wanaraba matam asida club asina konba Containment zone da laidiba imung singda wabagai maning laikai digi maibam dipakna nongmada sangraba yadraba sana thanaba polam sing mating pibada club asina apian phongdokhe atopa paw manamu covid ki positive oibisingi phamung lisingan ge sani ge kun hangduna laidi Manipur covid positive oiraba miyoi lisingan ge satruka marfu home isolation tawduna leibaga loinana covid positive oibisingi phamung lisingan ge sani ge kun toan ba hospital sing amadi covid facility singda hangduna laidi Manipur covid positive oiraba singi thawrang tawduna laidiba phamung lising mari ge samaga maudraga nipan ge manungda ngarang fawbada lising amaga samapan ga humdraga nipan da positive oibising laidi amadi phamung lising ani ge sani ge kun hangli haina additional director gi serol aduna phongdorakli Hospital sing amadi covid care center sing da lairiba phamung amadi maduda lairiba mi singdi rims ki sani ge kun ge mari gi manungda sani ge taraga taruk jenims ki sani ge marf ko taruk ki manungda sani ge home island hospital gi phamung mar humfu gi manungda kuntraga taruk district covid facility sing gi phamung sahum go kuntraga ni thoi gi manungda sam ga ni fu go taruk MSF ki kuntraga manungda kun ga ni thoi private covid hospital sing gi phamung sahum go humfu gi manungda sani ga taraga taruk amasum covid care center singi apun ba phamung lising ani ga samapan ga supna gi taruk ki manungda lising am ga sama ga kuntra ga mapanda positive oibising lady haina sirul aduda makhatarakle amaromda IDSP gi covid-19 status report ki matung ina manipur ngasi numidang wairam phawba da covid positive oiraba mi lising ani ga satruka marfu lady haidi Hawkiba pung kun ge mari ge manungda home isolation tawduna leibising ge manungda miyoi samaga humdraga mari di numit tarani isolation tawbuga fogalakpadagi research tawki haina status report aduda panbaga loinana hairiba pung kun ge mari sigi manungda miyoi humdraga tarena home isolation tawrambadagi covid health facility singda refer tawki haina phongdorakli Manipur home isolation tawrakiba covid-19 positive oiba apun mamising lising kuntraga mapanga sani ga humfuga ni thoi ni amadi masigi manungda Numit tarani isolation tawbuga fagalaktuna research tawkiba apun ba masing lising kuntraga mathoiga sawnga ga taraga ni thoi amadi covid health facility singda refer tawkiba apun ba masing na lising manga ga sumnagi nifuga manga ni hainasu pawsna phongdorakli makasa tharak poina topa maruiba pawkhra namu combine team na numit nini operation sathakre khulai mayam ama lotuna thamlambadagi fagathre Kangpokpi Police amadi kuntraga nipan supa Assam Rifles ki khutpu amana hawkiba July marida Kangpokpi district ki mafam amada satakiba counter insurgency operation amada yamlaba khusu khulai kya fugat pangamkhre police tagi phangba pawda Kangpokpi district ki manungsana leiba Haijang village ki nongpok maikaida kilometer 3 km satlaga leiba asongbu umang amada khusu khulai kaya lotuna thamli haiba thajabiya ba paw ama phangbadagi Hawkiba July gi taruk-tagi hauduna Kangpokpi Police amadi kuntraga nipan ARC koigi combined team na joint search operation ama sathaba hawki operation asigi makha tarakpada July nipan gi pung baro makhairam tarakpa duwaida khulai sing adu fagat pangam khibane atopa paw amanamo DP na thokiba order DP masamangna khungoi naduna veterinary gi director in charge hablubagi Dr Indra na CM da wakat khre Saliba kumza English singani ge kunga matu asigi hawkiba Mars mapan state lenga asigi Department of Personnel and Administrative Reforms Personnel Division na thokiba office memorandum number 23/20/2019 miscellaneous
PHED gi matungina Manipur lengaki makhada lariba tuan department institution singda fresh appointment natragana promotion da oirabasu in charge basis da mathaudang puhanba tarabadi mari lainariba employee natragana official natragana candidate adu tangai fadana vigilance clearance da yumpham oiba integrity certificate utkadabani maki mathakta hauju maki oina departmental inquiry sathaduna case pending laidiba misa ama oiroidawbani aduga magistrate amagi court amatada maki mathakta FIR case ka mari lenaba bisar sathariba natragana case pending laidiba mi amasu oiroidabani haina mayek sina phongdoktuna laukhibani maru oina department singi head director in charge oina thaupu gudoriba official singda niti niyam asi yamna tangai phaba ama oina satnagani hainasu memorandum aduda palli atopa paw manamo phaminaduna woroisin puraknaba hotnaminasi mairik-tagi maijau oihangumsi memsa ngarang local TV channel amada Sandangsen mamaring khulgi chairman oiriba KK Mothilna androge safu upi laifamlen asi Manipur gi maru oiba laifamlen ama nate haikibaga loinana androgi khunja singna mafam asida lai khurumbada Sandangsen mamaring na thinglibasi khanaba hobani phaminaduna oina wari sanasi natrabadi marik pidagi maijawbi haurakani hain andro panam ningthau Mehau Birol Cultural Association ki President CS Memsana Thadorakpa Sirol amana phongdorakli hiramsigi matana magna makhatana hai androgi umanglai panam ningthau amadi pureiromba aniki masak khangbiramba asidi afaba khongthangni adubu umanglai ani sigi haurakpham oiriba asibuna khangdi asigumba ama leite haibisidi khara khanthabiyu sohairakli andro si hauraklingaidagi hauna lamdam asigi puari amasum lining laisonga sagonaduna laklaba mafam amani masida Sandangsen mamaring khulgi isin inaw singna andro khunja singi lining laison tawbada thinglakpa asi lebak thibani laibu kaisu leitana khanbani haina phungdorakli haina spaw sina palli atopa yamna nuaitaba paw mana miyamna homen diwai haina khangnariba saknairaba Manipur film ki director Homendro Waikhom masagi anaba mana maram oiraga ngasi lekhidre amasum yai school gi pakhang angawba Dr. Hemogi Hiloi aidi thamoi pikhre ai actor nate asna chingba maming laikhiba film sing director asina puthokhi director oiba khak natana story screenplay amadi lyrics ki thaudang lauduna Manipur film gi lamda mapa naidraba khudol tamnamkhi mahak na hinglingaida Manipur State Film Festival kayada best film best director best screenplay amasum best lyrics ki aniyauna Manipur State Film Award manga phangkhi haina spaw mana pali paw se lusilakpoin state si wang mara thokpa aten ma paw khra myamna thamjaramge Nalbari district ki manungsana Sataimari khunda sahi nifuga manga suraba nupa mana mahaki loinabida gudkha lainaba lupa tara piyu haibada yaraktabadagi saubadagi tamthina kaubada nupi adu laikhidre haidi masum nupa si Malbari police na makhata ba action lakhonaba fogat khre hainsu source man makhata na phongdorakle atopa pawa manamo Assam Forest Guard siduna lairamle haukiba July 3 tagi mafam khangduna lairakhiba Forest Guard ama Assam gi Kaziranga National Park sina fangle haina senior forest officer amana ngasi phongdokre laikhidraba Forest Guard adugi maming Wahidur Rahman kawi haina phongdokladuna Bagori Range Officer B Dihinggiana haki mahak Kamrup Rural District ki Saigaudagi ni haina phongdorakhi atopa losilakpoina pawmana Haiti gi interim PM na US lanmi thabirangna ba US ta haijakre Haiti gi interim government na United States lanmi thabirangna ba haijabaga loinana maru oiba infrastructure singa pi sinbina ba leba asibu mara tapna lehanana ba honaba da mateng pangbina ba made mikhal pangthoktuna anawa lainga khanbada mateng pangbina ba Haiti gi president Jovenel Moisi assassin kangbu amana hatkraba matung oiragliba leba asgi phibam yenglaga interim prime minister asina US ta lanmi gi mating ni khibani hainasu phongdorakle amasmem hauziko inadi pawsi matang sa luisinjarage amasum pathoksa giblu sohiblan ki biars mem nang pigani anabu I pawsing lebaga mem update pijarake ngamina jaina Manipur top channel gi mekhe disu thamjari sohibi biars mem nang pigani thank you